Nang phom se. Nang di sona khan la ugai no. Ai maning ji de yong la adi ka mang dong. Yong la ju ka si to roi ve ma khoi kang ku ni na khala ka tum na kon da di attack to roi kem khalan. Taning de. Yende mana je. Blesi khujin ji di yam sathi he is makoi ka phra khapi je. Blesi ji di loire kie ba da makok se humang nei ru jare pora. Chirai khara tang je buje sam je loi humang chot khami na pamai na tang. Kai gino da moi da di drain ju pukhi oi lowe ba jaga lai tam ni na. Ai ne khara thak tap na thak lu no ai Thap tak na. thap tak na yum ba la ise pukhi le ra mani na khala la ko de to ka sumang mo le ram de. Good morning, ma'am. Ma'am, ngasi akhoi gidi yamna sinba business day hagadra. To ma'am pung manga makhai tha thui go to. Khoi hogolai je hogji kanam ta hogonadri akoi bada. Ado akhoi gidi ngasi je thawak yam sinba numit oi banina nganta hogole es la hogi gano to ri lo sala le kakhlak to gi akhoi kano ma bas bucket am por e ke compact plastic tub ai nam na tripod se mayam je pura ka ngasi injang hekpagi muk tayari la abni hujik sila la khne da ai saugri je hana khare hekthage duga tai mala amar ka kailen na ba duga mayang ton ga hekno na ba ngasi di kanu to we ko hadi podon ga da bani mi sidi hekta thabuk se mai tai ba ayuk nganta smaina amu hujik ti saabani na bu ko pung tara ma thui tar di mathak ta ka khala thabak to wong bagi phibam di oidre du ki matik shaawni na adu duna ngan lingai de hek to oraga hauren pung tara ma thai da na poche packing loi tok salaga fit ta thamna na ba mayam kaino ni ngasi di saugri angang buje ada hoji ngang bu di thang wali ko masudi ado saugri angang je packet am ta half pe na to ni si am haw ne bu ko si pa mi ju le ngani ba mayam mai khali je saugri je kitang yam na thokpi ba aidi hoji saugri je sar ko ni yam pa me bu ko mayam je ada mayam na to ki matik pa maga aidi saugri di pa me adu to we ha ga saugri yam ko nan da na sakhi de nuai te ba aidi yam draju charam to ju phangna ga di nuai de na ko ada horen packing to we mom je kamai to doi no ai yenga ge mamang da mi kharam na di hadi pulap saugri gi ngakta ma adagi mayang ton gi ngakta ma do maina peke jangkhai gi sadu ki bu mi yam bani na mi phangna da yam nuai ti injang phudi ma khaga loi mix to raga sama gi peke roina sabiu ga haira ku ju yawe bu ko adu karam bana phage da ge da horen pot hek pulo ya kan da yeng jera ge myam hadi saugri jina muk maya mamang da thokpa chang du bok yaudraga di peke tara bok thoktraga di phoi admaina ulapi sab du admaina bu sara ju yengage mayam ayuk oi man bagi kang chikpa da ko khongaw jo idi hapen se laba yadra pa ma kheta sisum thambai haur ja simai khu khar khole hetra di ko ai hobje saugri phanam he abani hello mulle ke le he to saugri si hek pa horo ne phanam na amai di kang chik mandana tu dambur je set la la e hai di khonga hapen se la phok sa lak pudu kang ne landar tana ko khang amdre idu silaju aina warak pa hagadra ngamdra ba aina warak pa ngamjadam ni na kang noina ai gim jam jam gire wa point je set kre adu nang di chikra sida amaji amme phaga tuna kana oi chano ama khatani da aina kang mara ta changa ko oh yam chim wa pam adu mai ju thabak hogre hojik asona kanda am len grabane kaino ama polang ama adu naku piji de handakti thok to mandre adu mapun tarai mathakti puthorokani me hadi ithok to mandre haje anova khara handak akoina marum ani thokna len bane tangkai adu horin pochi gi chang yenga je ba
ꯊꯣꯛꯏꯕ ꯆꯥꯡꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉ ꯇꯧꯔꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯚꯤꯗꯤꯑꯣꯕꯨ ꯅꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯄꯣꯠꯄꯨ ꯍꯦꯛꯀꯗ꯭ꯔꯥ ꯀꯥꯡ ꯆꯤꯛꯄꯒꯤ ꯈꯣꯠꯄꯨ ꯈꯣꯠꯀꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛꯁꯦ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯑꯗꯣ ꯄꯣꯠꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕ ꯋꯥꯔꯤꯕꯨ ꯑꯃꯨꯛ ꯁꯥꯒꯗ꯭ꯔꯥ ꯑꯧ ꯑꯗꯣ ꯀꯩꯅꯣꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯍꯦꯛ ꯁꯥꯒꯠꯈꯤꯕꯗꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡ 6:30 ꯇꯥꯁꯜꯂꯛꯑꯦ ꯑꯗꯣ ꯄꯨꯡ 9 ꯇꯥꯈ꯭ꯔꯗꯤ ꯁꯤꯂꯥ ꯑꯗꯨꯝ ꯋꯥꯕ ꯍꯧꯔꯛꯑꯅꯤ ꯁꯨꯡꯁꯨ ꯁꯨꯗꯕꯤꯗ ꯁꯥꯕꯒꯤꯕ ꯑꯗꯨꯅ 9ꯒ ꯇꯥꯁꯜꯂꯗꯤ ꯂꯩ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯆꯥꯛꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯀꯩꯅꯣ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯄꯣꯠꯁꯦ ꯑꯝꯇ ꯁꯠ ꯍꯦꯛꯇꯣꯔꯛꯈꯤꯒꯦ ꯁꯤꯂꯥꯁꯨ ꯆꯥꯎꯅ ꯁꯠ ꯍꯦꯛꯍꯜꯂꯒꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗꯨꯗ ꯑꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯑꯃꯨꯛ ꯁꯤꯂꯥꯗꯤ ꯇꯞꯅ ꯍꯦꯛꯀꯦꯗ ꯁꯤꯂꯥ ꯇꯞꯅ ꯍꯦꯛꯀꯦꯔꯣ ꯎꯏ ꯂꯩꯔꯝꯗꯅ ꯐꯝꯃꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯄꯥꯟꯗꯣꯡ ꯑꯃ ꯄꯥꯏꯔꯒ ꯀꯥꯇꯤꯔ ꯊꯥꯡꯂ ꯑꯗꯨ ꯄꯥꯏꯔꯒ ꯂꯦꯜꯂꯒꯦꯅ ꯇꯧ ꯂꯩꯔꯝꯗꯣꯏꯅꯦ ꯁꯤꯂꯥꯗ ꯐꯣꯀꯁ ꯇꯧꯔ ꯊꯝꯒꯦ ꯃꯌꯥꯝ ꯃꯥꯅ ꯅꯉꯣꯟꯗꯁꯨ ꯐꯣꯀꯁ ꯇꯧ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯉꯣꯟꯗ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯈꯤꯒꯦ ꯅꯪ ꯅꯁꯥꯁꯦ ꯅꯪ ꯀꯩꯅꯣꯅꯦꯅ ꯂꯧꯖꯗꯥꯏꯅꯦ ꯂꯧꯖꯗꯦ ꯀꯩ ꯅꯨꯃꯤꯠꯇꯩ ꯂꯧꯗ꯭ꯔꯒꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯍꯟꯊꯖꯕ ꯃꯤꯗꯣ ꯑꯩꯅꯤ ꯏꯁ ꯈꯗꯔꯛꯀꯦ ꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯧꯔꯒꯦꯁꯦ ꯐꯣꯀꯁ ꯉꯥꯛꯇꯪ ꯍꯦꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯥꯏꯕ ꯀꯩꯅꯣ ꯅꯪ ꯅꯇꯣꯟꯗ ꯑꯗꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯑꯩꯉꯣꯟꯗꯅ ꯍꯦꯛꯄꯗ ꯌꯥꯝꯅ ꯂꯨꯕ ꯅꯪꯅ ꯍꯦꯛꯄꯗꯅ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕ ꯏꯪꯂꯤꯁ ꯃꯇꯦꯝ ꯍꯥꯞꯄꯛꯀꯦ ꯑꯣ ꯍꯥꯏꯔꯣ ꯈꯔ ꯀꯟ ꯉꯥꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯇꯥꯗꯦ ꯅꯪ ꯑꯗꯨꯗꯩꯗ ꯄꯣꯔꯣꯛ ꯁꯣꯟꯕꯒꯤ ꯐꯤꯕꯝꯗ ꯇꯣꯛꯁꯤ ꯃꯥꯅ ꯑꯔꯥꯏꯕ ꯈꯜꯂꯒ ꯇꯧꯔꯦ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗꯅ ꯑꯔꯨꯕ ꯈꯔ ꯋꯥꯒꯗꯕ ꯈꯔ ꯅꯥꯀꯨꯞꯄꯤ ꯊꯦꯡꯗꯣꯏꯅ ꯂꯦꯟꯕꯩꯔꯣ ꯑꯔꯨꯕ ꯍꯥꯏꯁꯦ ꯊꯥꯡꯅ ꯄꯥꯏꯔꯞ ꯖꯣꯕ ꯂꯦꯜꯂꯨ ꯀꯩꯅꯣ ꯐꯠꯇꯕ ꯃꯟꯕꯗꯨꯗꯤ ꯍꯣꯔꯦꯟ ꯃꯈꯥꯗ ꯑꯗꯨꯝ ꯃꯟꯕ ꯌꯥꯏ ꯌꯨꯝꯗꯗꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯖꯣꯕ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯦꯜꯂꯣ ꯁꯤꯗꯗꯤ ꯌꯥꯗꯦ ꯁꯤꯗꯗꯤ ꯁꯧꯒꯤ ꯍꯦꯛꯄꯅ ꯂꯥꯏ ꯂꯩꯔꯝꯃꯦ ꯁꯤꯗꯗꯤ ꯌꯥꯗꯦ ꯁꯧꯒꯤ ꯍꯦꯛꯄꯅ ꯂꯥꯏ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦ ꯅꯨꯄꯤꯗꯅ ꯑꯔꯥꯏꯕ ꯇꯧꯍꯜꯂꯤ ꯑꯩꯈꯣꯏꯗꯅ ꯑꯔꯨ ꯈꯜꯂ ꯇꯧꯍꯜꯂꯦ ꯑꯗꯨ ꯅꯪ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯍꯦꯛꯄꯗꯣ ꯊꯝꯃꯣ ꯑꯩ ꯁꯧꯒ꯭ꯔꯤꯁꯤ ꯍꯦꯛꯄ ꯂꯣꯏꯔꯦ ꯑꯗꯨ ꯍꯦꯛꯑꯒꯦ ꯅꯪꯅ ꯈꯤꯇꯪ ꯂꯥꯏꯕ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯇꯤꯗꯨꯃ ꯄꯥꯏꯔꯒ ꯍꯪꯀꯠ ꯍꯪꯒꯗ ꯆꯠꯂꯒ ꯆꯕꯦꯡ ꯉꯥꯡꯉꯣ ꯑꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯈꯔ ꯀꯣꯝꯃꯝꯗꯧ ꯃꯥꯜꯂꯦ ꯐꯔꯅꯤ ꯑꯗꯣ ꯑꯩꯁꯦ ꯑꯃꯨꯛ ꯋꯥ ꯉꯥꯡꯕꯁꯤꯗ ꯈꯅꯥꯎꯁꯦ ꯑꯃꯨꯛ ꯌꯥꯗꯕꯗꯣ ꯑꯩꯒꯤ ꯑꯗꯨꯝ ꯉꯥꯡꯈꯤꯕ ꯑꯗꯨ ꯋꯥ ꯀꯨꯏꯅ ꯉꯥꯡꯗ꯭ꯔꯁꯨ ꯅꯪ ꯏꯁꯧ ꯂꯥꯡꯕ ꯁꯣꯟꯕꯗꯤ ꯌꯥꯝ ꯌꯥꯗꯥꯏꯅꯦ ꯌꯥꯏ ꯑꯗꯨꯗꯤ ꯃꯤ ꯇꯥꯔꯣꯏ ꯀꯩꯅꯣ ꯑꯣꯀꯦ ꯌꯥꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯒ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯎꯅꯤ ꯈꯨ ꯈꯥꯔꯧꯗꯧ ꯀꯥꯝꯕꯗꯨꯗ ꯁꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯍꯦꯡꯉꯥꯏꯁꯦ ꯗꯤꯁꯇꯔꯕ ꯇꯧꯁꯜꯂꯛꯑꯦ ꯃꯥꯅ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯃꯌꯥꯝ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯉꯥꯛ ꯍꯦꯡꯉꯩꯗ ꯃꯥꯅ ꯗꯤꯁꯇꯔꯕ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯑꯗ ꯃꯥꯅ ꯍꯥꯏꯕꯁꯤꯡꯁꯦ ꯑꯃꯨꯛ ꯀꯦꯞꯆꯔ ꯇꯧꯒꯦꯅ ꯑꯃꯨꯛ ꯅꯝꯁꯤꯜꯂꯨꯔꯤꯅꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯣꯠ ꯍꯦꯛꯄꯗ ꯃꯇꯝ ꯆꯪꯉꯤꯁꯦ ꯑꯇꯩꯁꯨ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯅꯝꯅꯕ ꯍꯣꯠꯅꯕ ꯈꯗꯥꯡꯁꯨ ꯑꯃꯨꯛ ꯊꯥꯗꯕ ꯇꯥꯅꯤꯡꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯅꯠ ꯀꯣꯝꯃꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯇꯩꯗꯤ ꯈꯪꯗꯦ ꯁꯧꯒ꯭ꯔꯤ ꯉꯁꯤ ꯈꯤꯇꯪ ꯊꯣꯛꯄꯁꯦ ꯁꯤꯂ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯃꯥꯅꯦ ꯑꯗꯨꯗ ꯑꯩꯅ ꯑꯇꯩꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯁꯧꯒ꯭ꯔꯤꯁꯦ ꯈꯤꯇꯪ ꯊꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯌꯦꯟꯗꯦꯝꯁꯨꯅꯦ ꯑꯗꯨ ꯌꯦꯟꯗꯦꯝꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯗ꯭ꯔꯤꯐꯥꯎꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗꯅ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯤꯗ ꯀꯅꯥ ꯐꯪꯉꯝꯗꯣꯏꯅꯣ ꯄꯨꯔꯥ ꯃꯅꯥꯐꯧꯗ ꯄꯨꯔꯥ ꯀꯦꯝꯃꯦ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯒ ꯐꯕ ꯀꯥꯏ ꯑꯁꯤꯟꯕꯗꯨꯕꯨ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯌꯥ ꯑꯗꯨꯝ ꯑꯣ ꯁꯤꯗꯤ ꯁꯤꯟꯃꯜꯂꯦ ꯃꯌꯥꯡꯒꯤꯗꯨꯅ ꯁꯤꯟꯗꯦꯅ ꯍꯥꯏꯕꯗꯣ ꯅꯠꯇꯦꯗ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛ ꯁꯧꯒ꯭ꯔꯤꯁꯦ ꯄꯨꯡꯐꯪꯗ ꯐꯪꯉꯤꯗꯅ ꯑꯥ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗꯤ ꯌꯨꯝꯂꯣꯝꯒꯤꯅꯤꯗꯅ ꯑꯥ ꯍꯥꯏꯗꯤ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗꯁꯨ ꯄꯨꯡꯐꯪ ꯐꯪꯕꯗꯨꯕꯣꯅ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯎꯕ ꯋꯥꯠꯄꯒꯤꯅꯤꯅꯦ ꯁꯤꯗ ꯃꯥꯅꯦ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯃꯥꯅꯦ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯄꯨꯡꯐꯪ ꯐꯪꯉꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯇꯣꯡꯉꯥꯜꯂꯦꯗꯅ ꯁꯈꯦꯟꯕꯤꯁꯦ ꯈꯨꯝꯖꯤꯜꯂꯦꯅ ꯇꯧꯕꯅꯤ ꯃꯥꯅ ꯑꯁꯤ ꯁꯌꯦꯟꯕꯤ ꯍꯥꯏꯁꯤ ꯅꯨꯡꯁꯤꯅꯒ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯦꯝꯅ ꯅꯨꯔꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ ꯍꯩꯇ꯭ꯔꯦ ꯅꯨꯡꯖꯥ ꯀꯔꯤ ꯅꯨꯡꯖꯥ ꯊꯝꯃꯣꯏ ꯍꯥꯏꯕ꯭ꯔꯥ
nuja thamoi mai tôi ju khang de manja nang bu tawara hayo adi ngang no wa na nang sai na to ngang wi am wai hai dai na có thao sang ngang gì rồi mayam maji wayam ngang ningi ko adu duna ai ji magon da khare yam focus to ge na kai no je tripod se ayok thang kalam nei kok to ne na ngango khar kan ka ngango makhon ti ta roi na tra di english ha thet thet na ngang lai re habne hai ta ba mi na khare yam ngang janingi je nang khang da bro ngang ga dam ni ngang hai ga dam mi na at ju khangoi da dai ngang atra khang da ju moi na khang dui ni asma ji khara kai no da ma pa na ga lai ba ma le action je khar tong ale hai dui ni ai di kano tau ni ko pukhi ama lai ra ni adui da khoi ingon ga koi ja bi am lai bu do pukhi di am pa me ki je am pa adu ma yam ai di in thon bu am pa me adu in thon bu sum thong thong ni ju hai ni ba silaji in chon ba yam pa me kana gumba kariya ba ina chawdi ngam de mai khuba ni gumba pa di ma yam thawai yaw so le ta hanggen yam lum ba lai dera hanggen kok dai ne adu do yam lum ma di am ngam de ba ai di he ya de ba adu ai in yam soninge in adu dina ne ai na pukhi lai ba ga pam jari si de ngaro lai tra jo pukhi ga lai ra di thok law ne in tha jala ga ngaro khidang do si sa ba ai dana ko yam na tha ba la tra kan ai in chom ba yam pa me du na ko de ma chahi kya gi in son be experience no nang lai rak da am ta solok de solai du ji nang ka noi rom de ising chawr kan da akhoi khongban da gi kari da gi pa thorok pa nga do phana na ba na adu chahi kya na khiri khongba lai noi da khongban lai tro hai mu ja bu da khongban gi in hai ba do porongpat adigi kari ba thawan thaba lai kai adai da yung ngak ta lai ko adu sorok ki marak ta lai ba gali adagi drain macha mayam do mai ba moi adai da khongba lai ti pukhi ngak ta ni taning de akhoi ka ai sida ba hora ne ai na wa ngang bu soi ju da kai gino da moi adai da di drain ju pukhi hoi lawe ba jaga lai tam ni na ai ne khara thak tap na thak thak lu no ai thap tak na thap tak na yum ba la ise pukhi le ra mani na khala la ba ne to sumang mu le ram de ado mana akhoi don da lak pa dai akhoi don da di pukhi je picture pi ga yam sang ye sorong ma pan da lui lei noi gi na kamai te na chaw chaw lei ji na hai kai gino da ma di pukhi yar ga ma di drain noi khange ba ko pukhi le ram ni na in thon thang ani lak ja ba ne du ga pukhi di la na sumang mu le ram de sumang da nak lei ring ai matam koi ju sakhi ba ngani mathang da di sauri je nang oi he o sikhut yam tat le ba ko adu saga sabani na si mana kano to gi ba mayam ji yat pa mayam je am haga jar ku do hai di khot pa gum ba kari gum je nang na khari chana jab ne na yam hekjani man ba du da hai dra ba ai adu ra sauri ma khong gi de chang gi adu bab ta hok da ba ain khal le ba sumai na ga haga jar ga khot pa ji di sila ga di yam chana ba ne hai ne gi da yu man ma mi hau gi do ai allergy yang kan tau boi do pin ban ni he khalu ro ki du si ki kan os ne ai nai samang kak tum na tro na te tong man ba ne du de hoi kano gi ma na ba do ma gi ama na ku pi ga ma na hoi samang kak tum ju yaw ni mar mak ta adu ju man mane ba hau gi ba mayam khoi gi delhi da lai raga tabak ngang yam tawri bi ai di wari ga so sa to i ding mai tei no bi gi thongna bu amuk tang mayam da ut ki na khali bi humang joro joro taraga lai bi mai tei chanura am khak ni mayam lai ba nupi asi yening da bu yorom ba ya yening bu yorom ba ya nungsi bu yorom ba ya nungsi da bu yorom ba ya adu bo khoi di dum namme upai leite hoi sin pham ni sida bu tau jage na kayam wana delhi de lakram no ko man delhi da teres da pot da ru ra ge na sa
mayamna kay tawi na hangakdo mayam koi sinthom di sin te mayam Delhi da pot thare do de koi Delhi leitre ju ai na Delhi da pot ong ta thaja gi khan bagi Delhi da lai ni sei matiam ta saklo thai ni pulang sei ra kai nanga na wai tinar ba be da bati do adu mana sakoi sei de am phajam na ta saklo bede bati ko bam ta tinarak de mo ai ju imana bi ju am tinajarak thai na gi kai no gi khunung sei sakpa be da bati yam phawri du di adu ko madi nang na khanggadam ni kai na bede bati ne khangbom de nang tinar tro school terminal hai dai nang ba ai angang sagi do bu mana an ni du sagi de angan gi do re thai na da khangde ai na angang sa da na kayam sa doi no ai gi puroi baga ai ga ma ga sahi yam khenai na mayam na u de sim nu ngai le akoina angang oi ringai da set khre point jama set khre ma akoina angang oi ringai da photo poster kaino gi film gi poster ji amna pamna raktra ai na le ko sa ra Shahrukh Khan Salman Khan Chandachur adu ta ngor male ai nupi gi dem to le ari ba natte da ari ba haibu gi athradi Salman Khan ga yam pamai de moina anoba phagulak pa maine pyar kya gi Baiga Shri gi yawa yam phajabda matamdi di poster akogi achobo gera khubang pakko gera yam thine value leitra bazar da chatro je pa ne le hoine apaku di kona muka no tor ko wane khana ngalingai di photo macha macha jing ju pa leibiu haidune bazar sa paja photo leibiu na yes ima ina far kona legi se kano ta wi du ta wi da ta bazar yam chalak pura angang oi ai di yam chal ai yam chali je atain ta ba ima chale dana ai dum puyi ko khangde atom boy beira adagi isi ahan akoi ise chowin chale dana ai dum puyi adagi isi dona subi isi don je kana pu video adagi akoi dada chale dana dada chala jo ai dum puyi ba aduna ai na mayam gi kaino ngamo ki type ta dum pu bi ba ai ne akoi ba gumba satpada hadi imi gi mayam chatpa adu gumba chatpadi adum pu bi re bo advance le ba adu bazar thoin ki ga hoina kitang lapthoki bagi oi bi doi rakhande khara lapthoki bagi haije akoi isina ate kanam pu de ba tatum chaju pu de amoi bazar sa pa haije akoi ne bazar sa pa haije ate khudamoi ne imoi ne injang na pilai chapai di ke su pu ri dana chatpadu kaigumba thaba sum chapda jo ai je dum pui ba hadi sum angang pu da ai khakna oina dum pu da atom boi bai rongani ba ai ge dada na bazar sinma yeng chapda ai dum purani adagi akoi iche chobina magi kaino sinma yeng bu chale iche ga adagi kari mai phiron ga lei bu je ai dum puraga kaino chatle ba angar ngai da dum ai je amagi jo loina kaino to bu do khwaidagi pipa atom boi rongani khoirom na adumaina bazar ta wai chille kaina ga khanbagi ra aina ga bazar chatle hai ji ma di maton da ga bazar ga chalakti khangju khanga moi ma di ba ra pura chatrani akoi ga chamina ba khara saura ga adu da khange na tadi aina moina bazar chapogi dum puri je ima oina ga iche chobina ga pui matam dai class kya mo 2 3 da ka karangoni di akoi bazar gi ga knowledge ka amta le adu nang kaim khanga moy adu ge nang class 3 4 ka bdi nang din nap choro pakin na chen mathong mong khang koinaw la ko chin jem da di pibam le ngoni nang diam gan da ri na ya ning jong mane ma di ai di ning jong de ara akoi ai di ne class 6 bo ngang oi re ai di class kg taminge gi huji adum phanam ning jangi adagi kg ka dringe angalwadi taminge matam gi boning jangi enamel cup ta sangom takpudo sangom powder do thaina kaino gi de packet to in thome hoji ki da safal da chini gi chengi gi packet thom chengi de chongmon gre safal da chini gi packet ama thoktra kg gi gaina adugi chang da sangom powder je thom me ba ai ju ne angalwadi gi di hapet ning jangi ba adu sangom da khangbra ba packet oina di urakte packet oina la eba ko packet che kg gi packet ama chini gi thoktra safal da adu muk chaw eba ko aduga adu packet mayam do pomchan bora am da haidi pomcham bora khoi gi pomcham gi bora am leidai na kaino gi ji bora na khoi har bora na ta ba am leibu do kai gi no mi gi angal badi gi adu pora ko do bo uri dina noina kai do bu uri dino khoi ma do kaino ni kaino mane ima do ina angal ima ne helper ni ori da ima bok no worker aduga kaino to we ni
ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯨ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯞ ꯑꯆꯧꯕ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯤꯗ ꯊꯥꯔꯒ ꯂꯣꯜꯂꯅꯤ ꯂꯣꯜꯂꯀꯥꯟꯗ ꯊꯛ ꯊꯛ ꯀꯜꯂꯒ ꯑꯦꯅꯥꯃꯦꯟ ꯀꯞ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤꯔꯣ ꯊꯛꯏꯁꯦ ꯃꯍꯤꯅꯤ ꯊꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯎꯗꯔ ꯄꯤꯔꯛꯑꯦ ꯄꯥꯎꯗꯔ ꯑꯣꯏꯅꯁꯨ ꯆꯥꯏꯌꯦ ꯅꯣꯡꯃꯅ ꯂꯣꯜꯂꯒ ꯄꯤꯊꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯅꯥꯃꯦꯟ ꯀꯞ ꯈꯪꯉꯤꯗꯅ ꯑꯉꯧꯕ ꯑꯃ ꯂꯩꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯩꯕ ꯀꯩꯅꯣꯒꯤ ꯁꯥ ꯃꯥꯟꯕꯗꯣ ꯑꯗꯨꯗꯣ ꯄꯤꯛ ꯄꯤꯛ ꯀꯩꯅꯣ ꯇꯧ ꯊꯜꯂ ꯊꯜꯂ ꯊꯛ 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 ꯀꯜꯂ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯥꯎꯗꯔ ꯑꯣꯏꯔꯒꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯆꯦ ꯑꯃꯗ ꯄꯥꯎꯗꯔ ꯇꯧꯔꯦꯅ ꯀꯃꯥꯏꯅ ꯆꯥꯔꯛꯑꯦ ꯍꯥꯏꯗꯤ ꯆꯦ ꯌꯣꯝ ꯄꯤꯔꯛꯄꯗ ꯈꯤꯇꯪ ꯍꯨꯠꯇꯣꯛꯑꯦꯗꯅ ꯑꯗꯨꯒ ꯆꯤꯡꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯅ ꯇꯛ ꯇꯛ ꯅꯝꯃ ꯆꯥꯕꯗꯣ ꯌꯥꯈꯣꯡꯗ ꯅꯞꯄ ꯂꯩꯗꯣꯏꯅꯤ ꯁꯪꯒꯣꯝ ꯌꯦꯜꯂꯛꯄꯗꯨꯃ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯪꯒꯜꯋꯥꯗꯤꯗ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯀꯥꯏ ꯑꯝꯇ ꯈꯪꯉꯦ ꯑꯪꯒꯜꯋꯥꯗꯤꯗ ꯁꯛꯂꯛꯄ ꯏꯁꯩ ꯑꯃꯈꯛ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛ ꯃꯁꯂꯤ ꯖꯜꯀꯤ ꯔꯥꯅꯤ ꯍꯦ ꯑꯗꯨꯗꯣ ꯇꯧꯔꯒ ꯅꯪꯅ ꯑꯪꯒꯜꯋꯥꯗꯤꯗ ꯁꯛꯑꯦ ꯍꯥꯏꯗꯅ ꯑꯩꯗꯣ ꯑꯩꯈꯣꯏ ꯑꯁ ꯌꯥꯝ ꯆꯥꯎꯔꯗ ꯑꯩꯈꯣꯏ ꯃꯊꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯊꯥꯔꯕꯁꯦ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯗꯣ ꯇꯥꯛꯈꯤꯗ꯭ꯔꯕꯅ ꯍꯧꯖꯤꯛ ꯃꯣꯏ ꯁꯛꯏ ꯈꯪꯗꯦꯕ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯄꯅꯦꯕ ꯑꯪꯒꯜꯋꯥꯗꯤꯗ ꯁꯛꯂꯛꯄꯗ ꯅꯤꯡꯁꯤꯡꯕꯅꯦꯕ ꯈꯪꯉꯦ ꯈꯪꯗꯦ ꯀꯔꯤ ꯁꯛꯈꯤꯒꯦꯕꯨ ꯈꯪꯗꯦ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇꯅ ꯍꯌꯦꯡꯗꯤ ꯈꯦꯔ ꯍꯧꯖꯤ ꯑꯉꯥꯡꯁꯦ ꯅꯣꯏ ꯂꯥꯛꯄꯗ ꯁꯤꯡ ꯈꯔ ꯄꯥꯏꯅꯔꯛꯎ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯦꯛ ꯑꯃꯃꯝ ꯍꯥꯏꯗꯤ ꯄꯨꯅꯔꯛꯑꯅꯤ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯇꯧꯔꯒ ꯈꯦꯔꯒ ꯍꯧꯔ ꯆꯥꯔꯤꯅꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯅꯦ ꯑꯗꯨꯒꯤ ꯑꯪꯒꯜꯋꯥꯗꯤꯗꯣ ꯑꯃꯨꯛ ꯂꯣꯏꯔꯒ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗꯅꯦꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯒ ꯑꯅꯤꯁꯨꯕ ꯃꯉꯥꯁꯨꯕ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯍꯥꯝꯄꯦꯠ ꯀꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯝꯕ ꯃꯇꯝꯗꯅ ꯁ꯭ꯀꯨꯜꯒꯥꯁꯤ ꯁꯦꯒꯥꯏꯔꯒ ꯐꯂꯥꯡꯁꯦ ꯍꯣꯇ꯭ꯔꯣꯡ ꯑꯩꯈꯣꯏꯒꯤ ꯂꯤꯊꯣꯛ ꯂꯤꯁꯤꯟꯒ ꯂꯣꯏ ꯌꯥꯕꯤꯅꯤ ꯑꯗꯨꯒ ꯀꯥꯁꯦ ꯄꯥꯔꯇꯤꯁꯟ ꯄꯤꯗꯦꯕꯀꯣ ꯁꯥꯡꯅ ꯀꯥ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯐꯂꯥꯡ ꯈꯥꯖꯟꯅꯗꯦꯕ ꯐꯂꯥꯡ ꯈꯥꯗꯕꯤꯗ ꯑꯗꯨꯝ ꯃꯥꯏ ꯃꯥꯏ ꯀꯥ ꯑꯣꯏꯅꯈꯤꯕꯗ ꯑꯗꯨꯝ ꯂꯣꯏ ꯎꯅꯕꯗꯣ ꯀꯥ ꯑꯃꯒ ꯑꯃꯒ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯐꯂꯥꯡꯒꯥꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯌꯥꯎꯔꯤꯁꯦ ꯂꯣꯏ ꯍꯣꯠꯇꯣꯛꯄꯗꯣ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗꯨꯅ ꯑꯁꯣꯟꯐꯝ ꯂꯧꯔꯣꯝꯗ ꯆꯠꯂꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯕꯣꯔꯥ ꯑꯃꯃꯝ ꯄꯨꯔ ꯆꯠꯂꯦ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯗ ꯕꯣꯔꯥꯁꯦ ꯃꯊꯨ ꯃꯊꯨ ꯊꯥꯏꯅ ꯅꯠꯇꯦ ꯐꯥꯟ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯥꯏꯅ ꯕꯦꯒꯇꯤ ꯑꯩꯈꯣꯏ ꯁꯥꯏꯗꯇ ꯌꯥꯟꯕꯤ ꯕꯦꯒ ꯑꯃ ꯂꯩꯔꯝꯗ꯭ꯔꯥ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯇꯣꯟ ꯑꯅꯤ ꯖꯨꯝ ꯖꯨꯝ ꯇꯥꯕꯤꯒ ꯌꯥꯎꯕꯗꯣ ꯈꯪꯉꯦ ꯑꯗꯨꯒꯤ ꯕꯦꯒꯇꯣ ꯑꯝꯇꯕꯨ ꯂꯩꯇꯥꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕꯗꯗꯤ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨ ꯕꯦꯒꯇꯣ ꯍꯧꯖꯤꯛꯁꯨ ꯌꯣꯟꯅꯔꯤꯕ ꯍꯥꯏꯗꯤ ꯄꯣꯂꯛꯇꯅꯦ ꯅꯨꯄꯤꯒꯤ ꯑꯗꯨ ꯌꯨꯝ ꯊꯣꯛꯄꯗ ꯑꯝꯇ ꯂꯩꯇꯥꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯅ ꯊꯝ ꯌꯥꯅꯤ ꯑꯗꯨ ꯊꯝꯃꯒ ꯕꯣꯔꯥꯁꯦ ꯐꯖꯅ ꯊꯨꯞꯄꯦꯗꯅ ꯊꯨꯞꯄꯒ ꯉꯁꯥꯏꯒꯤ ꯕꯦꯒꯇꯨꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯟꯊꯍꯜꯂꯛꯀꯗꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯇꯝꯃꯛꯑꯣꯅꯦ ꯅꯪ ꯁꯨꯃꯥꯏꯅ ꯄꯨꯔ ꯆꯠꯂꯅꯤꯅ ꯁꯤꯒꯤ ꯑꯍꯣꯕꯗꯣ ꯑꯗꯨꯗꯩꯗ ꯕꯣꯔꯥꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯟꯊꯍꯜꯂꯛꯀꯗꯣꯏꯕ ꯑꯗꯨ ꯌꯥꯟꯊ ꯄꯨꯔꯅꯤ ꯁ꯭ꯀꯨꯜꯗꯤ ꯐꯥꯟ ꯊꯥꯏꯌꯦꯕꯀꯣ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯂꯩꯌꯦꯕ ꯆꯦꯡ ꯇꯛꯄ ꯔꯥꯏꯁ ꯃꯤꯜ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯀꯔꯤ ꯋꯥꯏ ꯄꯤꯔ ꯂꯥꯛꯀꯗꯣꯏꯕ ꯀꯣꯛꯇ ꯄꯨꯔꯒ ꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯔ ꯇꯧꯔꯛꯏꯔ ꯅꯪꯅ ꯁꯥꯟꯅ ꯂꯣꯏꯅꯃꯛꯅꯤ ꯀꯩꯅꯣ ꯃꯇꯝꯗꯨ ꯆꯠꯅꯕꯤꯅꯤ ꯅꯠꯇꯦ ꯄꯦꯛꯂꯛꯑꯣ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯄꯦꯛꯑꯦ ꯍꯥꯏꯗ꯭ꯔꯁꯨ ꯄꯦꯛꯑꯦ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡꯈꯩ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯔꯛꯄ ꯉꯧꯅꯕ ꯊꯝꯃꯒꯦ ꯑꯗꯨ ꯅꯧꯔꯤꯌꯦ ꯁꯤꯂꯥ ꯑꯗꯨ ꯂꯦꯜꯂꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯑꯗꯨꯅ ꯌꯥꯍꯜꯂꯁꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯌꯥꯔꯦ ꯑꯗꯨ ꯃꯅꯝꯁꯦ ꯃꯥ ꯀꯟꯕꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯀꯥꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯥ ꯂꯤꯔꯛꯇꯣꯏꯁꯦ ꯑꯩꯒꯤ ꯃꯌꯥꯡꯒꯤ ꯌꯥꯝ ꯄꯥꯝꯅꯕ ꯃꯌꯥꯡꯇꯣꯟ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯃꯌꯥꯡꯇꯣꯟꯒ ꯁꯧꯒ꯭ꯔꯤꯒꯗꯒꯤꯅꯤꯀꯣ ꯃꯌꯥꯝꯅ ꯈꯪꯅꯈꯤꯕꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯡꯇꯣꯟꯁꯦ ꯁꯨꯡꯃꯣꯠ ꯃꯨꯠꯍꯜꯂꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯁꯤꯁꯤꯅ ꯃꯌꯥꯝ ꯍꯌꯦꯡ ꯚꯤꯗꯤꯑꯣꯗ ꯋꯥꯁꯛꯅꯕ ꯌꯥꯅꯕ ꯃꯥꯁꯨ ꯈꯔ ꯍꯦꯛꯍꯧꯒꯦꯅ ꯍꯦꯛꯏꯅꯤ ꯁꯧꯒ꯭ꯔꯤꯁꯦ ꯑꯗ ꯃꯥꯅ ꯌꯨꯔꯦꯒ ꯈꯣꯠꯂꯦꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯇꯧꯔꯛꯀꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯦꯛꯑꯗꯤ ꯑꯝꯇ ꯇꯠꯇꯦ ꯅꯪ ꯍꯩꯗꯤ ꯍꯩꯇꯅ ꯍꯩ ꯁꯥꯅ ꯉꯁꯥꯏꯗꯁꯨ ꯇꯠꯂꯦ ꯍꯥꯏꯈ꯭ꯔꯤꯅꯦ ꯃꯥ ꯍꯦꯛꯑ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯌꯥꯝꯅ ꯍꯩꯕ ꯇꯠꯇꯕ ꯁꯥꯅꯤꯡꯉꯤꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯁꯤ ꯍꯦꯛꯄꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯕꯗꯨꯗ ꯄꯠ ꯄꯠ ꯆꯤꯡꯉꯝꯃꯦꯕ ꯃꯥꯁꯦ ꯌꯥꯝ ꯊꯨꯕ ꯃꯥꯟꯅꯕꯅ ꯑꯗꯩ ꯑꯩꯅ ꯃꯇꯣꯟꯗꯣ ꯇꯠꯀꯅꯤꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯃꯥꯏꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯠꯇ꯭ꯔꯤ ꯍꯥꯏ ꯑꯗ ꯃꯥꯒꯤ ꯁꯤ ꯋꯥꯔꯤꯁꯦ ꯇꯧꯔꯒ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯊꯥꯏꯅ ꯀꯦꯃꯦꯔꯥ ꯏꯕꯦꯝꯃ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯀꯦꯃꯦꯔꯥ ꯅꯝꯕꯤꯒꯦ ꯅꯝꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯦꯔ
ngahak tang sigi tanjajidi yam tangna phangbani amukta ju kano taw mathangda phangni phangoi khangde aduna mana camera nang ye khara yam yauna ba na jagoi sabje magi sariba jaga dudi ontho camera namba jaga mamangda chongjan sai camera khara yam unam camera namdu upai lete camera nam ngamde do ma chongjan sajala bududa adui tanjasu laki silani hegdi khara thuine nupaga nupiga tawbada thabak khenarakani nupana manaba tawrakani nupina magi adum nupigi thabakni habado adum ulakani ba hadi nupana nupigi thabakta tawwe habase tawgadabani kasu kaidiba moina manaba tawrakani ba aduga nupigina original do adudi masagi original oina adum tawon phaina aigina por hekko he tawon yawi phaiya da ai sungai leiradi chahi kumba ma ngasi po yonbasu bu yongidra nupina aduk yam thune hekpadu kaidabugi sei kumba mangai deno aise yamna wagalese kanna hawit mathona leibu jung sai thabak surum daidana mu kano taw yam wagale ta magi tanja yam khangbam leibu ko mayam haji thabak tarom dai oiraba maji wagan bahorani bu ko aidi adu tawiga aidi hakchang phatri du udra soli ju udra hairani bu ko adagi mana tharam dai da kari hair kani khangbra mana tharam dai dana mana haidu ja akhoi ji sim tawrpogi akhoi ni hetawra adi thabak se phabani adu tawbani ta kano tawri ne na mai thabak tawje thagala ne ba o pharam ni na nang hairam ne tawro hai kana ai isa soli ji udra ai isa ju yabro yeng bu ngami bro wai je onko natida sila pot hek minare sila aduga aina sak thongam dai de ai tonda thonge ba yango mayam ngasi bokta akhoi video mayam je sum yengo oboko sum wari sum sanar ani dana sanar akanda last ta mai haibam amta leitraba haidi thabak mayam je man tawbo khudi mai na thabak se tangkhai hena loinamak yawbiri ni ko mai thabak tani ko yawbiri jai thabak tani ma kaim yaw ponte aduga magi thabak se sum thai tharak pada aina nang adu aina ju yawbiri du nang adu thabak tu di aina ju yawbiri du loi hai doine ba ma je haibam amta leitre ba ko ai thabak ta mai yawdra ga jo aduga last ta mai haibam leitra ka hani aina chak thong bede nang yawbi bro khara le sungthong thong min de ha ba kitang doi su thong adi ba chak ko kam ning dre simla le di chak ko kitang ko kam diram kano toroni mathang dadi ma ji khambra ma je chak chene na ba hai ba se te padrak ta gai na ra kan ne ma sakhum jang rani upai le ra nang phadrak ta baina adai da phadrak am ta tar uluni talle ai padrak ta ra na nati adai da dum he na phadrak am ta taw ni yenge man breng doi gi dora in he poda se lo se lage amazon to nam no ne sogri je manung thang mapang gi matam ta am loi re manung thang khar lei ri ba ko ai nu stop ta he am idu de hoine nang na kano to matai gi pa thalam ma ga yong na kano that padang thalam ma chakhi dana matai gi do manung de le hori khut thingjan manung de thingjan he ka da buje sikhar wali nang khara heu lo si jama nati na hogi ta haida ne kano na tok thor ga na post khar tai kai da bai ya toina sogri he ko bu na hairam dai na aina post ai na ai loi kan jam ga dra adu ai he ge lo si sogri jam ta manung hidang heu lo mini manga pha changoi nang he ko da lo ai he ko hau ga adum thana moi to ge awat pagai doi loi to mini manga pha lo nang ne he adi manung jam ta thingjel lo na ko to ha o chak su thong ge lo si heu lo chak su thong ge hore nang chak to ha pa khadang de joi khut ani pa nam nom bi ge lo ko adum aina loi taw do ne ngam jar roi dhati mayam sogri pung tak ta loi re sit na le maru ko khore kitang di lai ri manung da khut thingjen ga da ba se nong amo ne tang chubira di baglong in khala kani ko sogri je ngo maru loi ko horen loi rak pai du da kayam he ke do ula age ngasi di sogri ji yame jin to ula ke nyam over pura geng ni lai yame lakwa tara kun musurang gani asa jaga yam lai mayam tuning ko khara maga tetke macha thoi ho lok driba thoi ho lok driba sigi
ꯄꯥꯝꯕꯤ 5-6ꯁꯤꯅ ꯑꯃꯨꯛ ꯖꯔ ꯁꯟꯇꯣꯛꯄꯗ ꯊꯨꯅꯅꯕ ꯁꯤ ꯊꯝꯕꯤꯔꯒꯦ. ꯁꯤ ꯑꯆꯧꯕꯗꯨꯅ ꯐꯨꯛꯇꯠꯀꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯁꯥꯁꯨ ꯈꯔ ꯐꯨꯖꯔꯦ. ꯅꯨꯡꯁꯥ ꯐꯨꯕ ꯍꯥꯏꯁꯤ ꯁꯥꯕꯨꯗꯤ ꯁꯥꯔꯁꯨꯀꯣ ꯏꯁꯤꯡ ꯆꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯨꯡꯃꯜꯂꯁꯨꯕꯀꯣ ꯄꯠꯁꯜꯂꯛꯑꯦꯕ. ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯌꯥꯝ ꯂꯨꯔꯤꯁꯦ. ꯁꯥꯔꯦꯅ ꯑꯃꯨꯛ ꯀꯪꯅꯤ, ꯏꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯏꯁꯜꯂꯦ, ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ, ꯄꯠꯁꯜꯂꯛꯀꯅꯤ. ꯑꯗꯨꯅ ꯁꯤ ꯄꯦꯀꯦꯠ ꯀꯩꯅꯣꯒꯨꯝꯕꯗꯤ ꯑꯅꯤ ꯅꯠꯇ꯭ꯔ 3ꯗꯤ ꯊꯣꯛꯑꯅꯤ. ꯁꯤꯈꯩ ꯇꯧꯔꯒꯦ. ꯊꯣꯏ ꯍꯜꯂꯣ ꯍꯥꯏꯔꯒ ꯍꯜꯂꯣꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ. ꯁꯤ ꯑꯉꯥꯡꯁꯦ ꯉꯥꯎꯔꯕ ꯑꯝ ꯇꯧꯔꯦ. ꯅꯪ ꯍꯥꯟꯅ ꯍꯜꯂꯣ ꯍꯥꯏꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯌꯦꯡꯉꯒ ꯐꯖꯅ? ꯍꯜꯂꯣꯕꯨ ꯀꯩꯅꯣ ꯈꯠꯅꯕ ꯍꯧꯗꯧꯅꯣ. ꯇꯨ ꯌꯣꯡ ꯂꯥꯛꯏ ꯌꯦꯡꯉꯣ ꯑꯆꯧꯕ. ꯆꯪꯉꯣ ꯃꯅꯨꯡ ꯆꯪꯉꯣ. ꯃꯌꯥꯝ ꯁꯤ ꯌꯣꯡ ꯂꯥꯛꯏꯖꯧꯕ ꯌꯣꯡꯖꯥꯎ. ꯃꯆꯥ ꯄꯨꯕ ꯌꯣꯡꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯦꯕꯀꯣ. ꯍꯣꯏ ꯍꯥꯏꯅ ꯆꯣꯡꯖꯟꯖꯔꯛꯑꯗꯤ ꯑꯩ ꯂꯩꯉꯩ ꯐꯩꯅ ꯑꯗꯨ ꯍꯦꯕꯤꯠꯇꯨ ꯇꯧꯔꯗꯤ ꯃꯣꯏꯗꯤ ꯆꯣꯡꯖꯜꯂꯛꯀꯗꯣꯏꯅꯤ. ꯆꯣꯡꯖꯜꯂꯛꯑꯣꯏꯅꯤ. ꯇꯨ ꯃꯌꯥꯝ ꯊꯣꯏꯊꯣꯏꯒꯤ ꯈꯨꯖꯤꯟ ꯍꯥꯞꯅꯕ ꯈꯨꯖꯤꯟ ꯑꯔꯪꯕꯤꯒꯁꯨ ꯌꯥꯝ ꯁꯪꯉꯤꯅ ꯇꯧꯔꯤꯁꯤ. ꯃꯃꯥ ꯉꯥꯡꯗ꯭ꯔꯣ ꯑꯗꯨꯕ? ꯉꯥꯡꯗꯦ. ꯕ꯭ꯂꯦꯁꯤ ꯂꯩꯁꯥꯕꯤ ꯐꯥꯗꯣꯛꯈꯤꯗꯣꯔꯦ ꯇꯧꯔꯤꯁꯤ ꯃꯌꯥꯝ. ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯏꯟꯖꯥꯡ ꯀꯟꯅ ꯍꯦꯛꯏ, ꯕ꯭ꯂꯦꯁꯤꯅ ꯈꯨꯖꯤꯟ ꯀꯟꯅ ꯁꯪꯉꯤꯀꯣ ꯃꯌꯥꯝ. ꯇꯨꯝꯕ ꯍꯧꯒꯠꯂꯛꯏꯅꯦꯁꯦ. ꯌꯣꯡ ꯂꯥꯛꯑꯦꯅ ꯕꯣꯝꯕ꯭ꯂꯥ ꯊꯥꯅꯕ ꯌꯥꯎꯔꯛꯄꯒꯤ. ꯃꯣꯏ ꯕꯣꯝꯕ꯭ꯂꯥ ꯊꯥꯕ ꯌꯣꯡ ꯑꯝꯇ ꯆꯦꯟꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯗ. ꯃꯤ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ. ꯑꯁ꯭ꯋꯥꯏꯗꯁꯨ ꯂꯩꯔꯤ, ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯤꯕ ꯌꯣꯡꯗꯤ ꯑꯝꯇꯕꯨ ꯆꯦꯟꯗꯦꯗ. ꯁꯨꯛꯂꯕ ꯎꯃꯪ ꯃꯔꯛ ꯑꯁꯤꯗ. ꯑꯩꯈꯣꯏꯗꯤ ꯎꯃꯪ ꯃꯥꯜꯂꯦꯕ ꯌꯦꯡꯕꯗ. ꯁꯨꯛꯂꯕ ꯎꯃꯪ ꯃꯔꯛ ꯑꯁꯤꯗ ꯃꯨꯔꯤ ꯇꯧꯕ ꯑꯅꯤꯈꯛ ꯀꯣꯏꯔꯦꯡ ꯂꯦꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯁꯖꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯁꯥꯕꯧꯁꯨ ꯃꯥꯜꯂꯤ ꯑꯅꯤꯁꯤ. ꯃꯅꯤꯡꯗ ꯑꯃ, ꯁꯤꯗ ꯑꯃ ꯂꯩꯔꯦ, ꯁꯣꯟꯗ ꯑꯃ ꯂꯩꯔꯦ. ꯁꯉꯥꯏꯒ ꯍꯥꯏꯅꯕꯅ ꯐꯗꯣꯔꯤꯕ꯭ꯔꯥ, ꯁꯖꯤ ꯍꯥꯏꯕꯅ ꯐꯗꯣꯔꯤꯕ꯭ꯔꯥ? ꯌꯦꯡꯕꯗꯗꯤ ꯁꯥꯕꯧ ꯃꯥꯜꯂꯤꯅꯦ. ꯑꯩꯈꯣꯏꯗꯤ ꯙꯤꯔꯦꯟꯁꯨ ꯅꯠꯇ꯭ꯔꯦ, ꯙꯤꯔꯦꯟ ꯊꯤꯕꯁꯨ ꯅꯠꯇ꯭ꯔꯦ, ꯑꯗꯒꯤ ꯁꯆꯤꯁꯨ ꯅꯠꯇ꯭ꯔꯦ. ꯑꯩꯗꯤ ꯃꯌꯥꯡꯇꯣꯟ ꯍꯦꯛꯆꯕꯅꯦ. ꯑꯩꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯩ, ꯀꯅꯥꯅꯣꯅ ꯍꯦ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯃꯌꯥꯡꯇꯣꯟ ꯍꯨꯔꯥꯜꯂꯤꯕ ꯅꯣꯏꯕꯣ? ꯑꯣꯜꯔꯦꯗꯤ ꯂꯩꯖꯔꯦ. ꯑꯩꯒꯤꯗꯤ ꯊꯤꯔꯔꯣꯏ. ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯔꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯦ ꯍꯥꯏꯔꯛꯑꯅꯤ. ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯊꯤꯒꯦ ꯁꯤꯔꯦꯕ ꯅꯪ ꯈꯜꯂꯤꯁꯦ. ꯅꯪꯒꯤ ꯊꯤꯕꯤꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯥꯎꯕ, ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ, ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯄꯥꯠ ꯃꯌꯥꯗ ꯉꯥ ꯐꯥꯍꯟꯒꯦꯅ. ꯑꯗꯨꯗꯤ ꯀꯤꯖꯩ. ꯍꯤ ꯇꯣꯡꯉ ꯄꯥꯠꯇ ꯏꯟ ꯆꯤꯡꯕꯗꯤ ꯀꯤꯖꯩꯌꯦ. ꯑꯗꯣ ꯃꯣꯏꯗꯤ ꯃꯔꯤꯁꯨ ꯌꯥꯎꯗꯕꯅꯤ, ꯈꯨꯔꯨꯗ ꯊꯝꯃ ꯄꯧꯔꯥ ꯄꯥꯏꯔ ꯆꯤꯡꯈꯠꯄꯅꯦ. ꯑꯗꯨꯗꯤ ꯀꯤꯖꯩꯌꯦ. ꯑꯩꯗꯤ ꯑꯗꯨꯗꯤ ꯀꯤꯖꯩ. ꯑꯗꯣ ꯅꯪꯒꯤꯗꯤ ꯈꯨꯕꯥꯛ ꯃꯨꯛ ꯏꯟꯅꯤꯅ ꯑꯗꯨꯝ ꯇꯛ ꯂꯪꯈꯠ ꯌꯥꯅꯤ ꯀꯩꯅꯣ. ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯗꯤ ꯍꯤ ꯇꯣꯡꯕꯗꯣ ꯀꯤꯖꯩ ꯍꯥꯏꯕ. ꯇꯜꯂꯤꯌꯦ. ꯑꯁꯤꯁꯤꯅ ꯃꯔꯣꯟ ꯕꯣꯝꯕ꯭ꯂꯥ ꯀꯥꯞꯄꯤꯁꯦ ꯑꯇꯩ ꯅꯠꯇꯦ, ꯌꯣꯡ ꯇꯥꯜꯂꯤꯅꯦ. ꯑꯗꯨ ꯌꯣꯡꯅ ꯑꯝꯇ ꯆꯠꯇꯕ ꯋꯥꯅꯤꯗ. ꯌꯣꯡꯒꯩꯁꯦ ꯗꯔꯀꯥꯔ ꯇꯥꯗꯕ ꯋꯥꯅꯤ. ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯤ ꯂꯩꯔꯦ. ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯡꯇꯣꯟ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯜꯂꯦ. ꯉꯁꯤꯒꯤ ꯁꯤꯕꯣꯛꯇꯤ ꯍꯦꯛꯄ ꯍꯧꯔꯦ. ꯍꯧꯔꯦ ꯅꯠꯇꯦ, ꯍꯦꯛꯄ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤꯕꯣꯛ. ꯀꯩꯅꯣ ꯑꯅꯤꯈꯛꯇ ꯉꯥꯏꯔꯦ. ꯑꯩꯈꯣꯏ ꯈꯗꯥꯡ ꯅꯣꯝꯕꯁꯦ ꯋꯥ ꯕꯥꯁꯀꯦꯠ ꯑꯃꯒ. ꯉꯥꯡꯉ ꯁꯨꯝ ꯁꯣꯏꯖꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯋꯦ. ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯤ. ꯉꯥꯡꯕꯤꯔꯛꯑꯣ. ꯑꯩꯗꯤ ꯉꯥꯡꯉꯣꯏ. ꯑꯩꯁꯤꯗꯤ ꯐꯣꯟꯁꯦ ꯌꯥꯔꯛꯇ꯭ꯔꯦ. ꯃꯤꯅ ꯉꯥꯡꯕꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ, ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯁꯣꯏꯕ ꯊꯤꯕ, ꯑꯗꯒꯤ ꯃꯁꯥꯅ ꯇꯧꯕꯗꯤ ꯌꯥꯗꯕ. ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯅꯔꯤꯕ, ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯀꯩꯅꯣꯁꯦ, ꯃꯑꯣꯡꯁꯦ ꯁꯤꯂꯥꯁꯨ ꯌꯥꯝ ꯇꯧꯁꯜꯂꯛꯑꯦ. ꯑꯩ ꯃꯅꯤꯄꯨꯔ ꯃꯆꯥꯅꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯕꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯏ ꯂꯧꯗꯕ ꯌꯥꯗꯦ. ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯇꯧꯈ꯭ꯔꯒꯗꯤ ꯃꯗꯨ ꯐꯖꯩꯒ ꯊꯤꯒ ꯆꯨꯝꯃꯤꯒ ꯂꯥꯜꯂꯤꯒꯅ ꯌꯦꯠꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕ. ꯑꯗꯨꯗꯤ ꯅꯪ ꯇꯧꯔꯣꯗꯅꯁꯨ ꯀꯅꯥꯝ ꯇꯧꯗꯕ. ꯃꯌꯥꯝꯅꯒ ꯍꯥꯏꯅꯕꯗ ꯋꯥꯏꯈꯨꯒꯤ ꯀꯜꯆꯔ. ꯁꯦ ꯃꯌꯥꯝꯅ ꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯗꯣꯏꯅꯣ ꯍꯪꯉꯛꯄꯗꯣ, ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ. ꯁꯤꯁꯦ ꯄꯥꯟꯒꯦ ꯍꯧꯔꯝꯃꯦꯕꯀꯣ, ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗꯅꯦ. ꯄꯥꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯃ. ꯄꯥꯜꯂꯝꯃꯦꯕꯀꯣ, ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗ ꯄꯥꯟꯕ ꯉꯝꯗꯗꯅ ꯇꯣꯛꯈ꯭ꯔꯦ. ꯑꯗꯨ ꯈꯔ ꯏꯪꯊꯔꯛꯑꯒꯗꯤ ꯅꯣꯡ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯄꯥꯜꯂꯛꯑꯅꯤ. ꯍꯥꯏꯗꯤ ꯄꯥꯟꯕ ꯃꯇꯝꯗꯤ ꯅꯍꯥꯟꯅ ꯌꯧꯔꯕꯅꯤ. ꯃꯄꯥꯟꯒ ꯂꯣꯏ ꯁꯥꯠꯂꯒ ꯄꯥꯟꯕ ꯍꯧꯔꯝꯃꯕꯅꯤ. ꯑꯃꯗꯤ ꯃꯄꯨꯡꯒ ꯐꯥꯔꯝꯃꯕꯅꯤ. ꯅꯨꯡꯁꯥ ꯁꯥꯃꯟꯕꯗꯨꯗ ꯂꯣꯏꯅ ꯃꯇꯣꯟ ꯑꯩꯈꯣꯏꯒꯤ ꯀꯪꯉꯤꯅꯤ. ꯁꯤꯗꯒ ꯃꯅꯥ ꯀꯪꯉꯤꯁꯨꯔꯕ ꯁꯨꯃꯥꯏꯅ ꯃꯌꯣꯟꯁꯦ ꯂꯣꯏ ꯀꯪꯈ꯭ꯔꯦꯕ. ꯃꯌꯣꯟ ꯌꯥꯎꯗ꯭ꯔꯤꯉꯩ ꯀꯪꯉ ꯇꯠꯈ꯭ꯔꯕꯅꯤ ꯃꯌꯣꯟꯁꯦ.
ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯅꯦ ꯁꯤ ꯈꯔ ꯏꯪꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯄꯥꯜꯂꯛꯑꯅꯤ ꯃꯇꯝ ꯈꯔꯗꯤ ꯇꯨ ꯃꯌꯥꯝ ꯁꯤꯗꯩꯗꯤ ꯌꯦꯡꯕꯤꯔꯣ ꯇꯨ ꯍꯥꯏꯅ ꯃꯇꯣꯟꯁꯤꯡꯁꯦ ꯁꯥꯕꯒꯤꯗꯨ ꯑꯊꯣꯠꯄ ꯁꯔꯨꯛꯈꯩꯁꯦ ꯂꯣꯏ ꯀꯪꯁꯤꯜꯂꯦꯕ ꯁꯤꯗꯒ ꯂꯣꯏ ꯈꯨꯏꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯁꯤꯅꯤ ꯒꯦꯝ ꯀꯦꯝꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯇꯠꯈꯤꯗꯣꯏꯕ ꯍꯥꯏꯗꯤ ꯁꯥꯕꯁꯦ ꯃꯌꯥꯝ ꯗꯤꯜꯂꯤꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯈꯨꯠꯁꯥꯁꯦ ꯆꯨꯝꯅꯩ ꯈꯨꯠꯁꯥ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯣꯠ ꯆꯩꯒ ꯄꯥꯟ ꯉꯝꯕꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯊꯥꯔꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯥꯝꯖꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯥꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯁꯥꯕꯁꯦ ꯁꯤꯁꯤꯅ ꯗꯦꯜꯂꯤꯒꯤ ꯋꯦꯗꯔꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯣꯠ ꯆꯩ ꯊꯥꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯈꯔ ꯐꯩꯗꯅ ꯁꯥꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯁꯨꯝ ꯃꯌꯥꯝ ꯄꯨꯟꯕ ꯁꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯃꯌꯥꯝꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯈꯜꯂꯒ ꯇꯧꯔꯕ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯥꯕꯁꯤꯗ ꯃꯌꯥꯝ ꯌꯣꯟꯅꯤꯡꯗꯦꯗ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯗꯤ ꯁꯤ ꯃꯊꯛꯇꯒ ꯀꯥꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔ ꯑꯗꯨꯝ ꯊꯝꯃꯒ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯃꯨꯛꯁꯨ ꯌꯥꯎꯋꯦ ꯑꯁꯨꯝ ꯃꯌꯥꯝ ꯄꯨꯟꯕꯩ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯈꯜꯂꯒ ꯁꯨꯝ ꯇꯧꯔꯕ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡꯁꯤꯅꯦ ꯏꯔꯨꯖꯔꯦ ꯕ꯭ꯂꯦꯁꯤ ꯍꯨꯃꯥꯡꯅ ꯏꯔꯨꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯀꯦꯕ ꯌꯥꯕ ꯀꯦꯈ꯭ꯔꯦ ꯅꯦꯜ ꯄꯣꯂꯤꯁꯄꯨ ꯁꯪꯕꯋꯣ ꯑꯃꯕꯨ ꯇꯧꯕꯣ ꯌꯦꯡꯍꯜꯂꯨꯗꯅ ꯈꯨꯖꯤꯟ ꯍꯥꯞꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯈꯨꯖꯤꯟꯗ ꯗꯤꯖꯥꯏꯟ ꯌꯥꯝ ꯍꯥꯞꯇꯅ ꯅꯦꯜ ꯄꯣꯂꯤꯁꯄꯨ ꯁꯪꯕꯋꯣ ꯕ꯭ꯂꯦꯁꯤꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯪꯉ ꯂꯩꯌꯦ ꯈꯔ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯐꯦꯁꯟꯗ ꯆꯠꯇꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯋꯥ ꯕ꯭ꯂꯦꯁꯤ ꯈꯨꯖꯤꯟꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯌꯦ ꯏꯁ ꯃꯈꯨꯠꯀ ꯐꯕ꯭ꯔꯥ ꯈꯞꯄꯤꯁꯦ ꯕ꯭ꯂꯦꯁꯤꯁꯤꯗꯤ ꯂꯣꯏꯔꯦ ꯀꯦꯕꯗ ꯃꯀꯣꯛꯁꯦ ꯍꯨꯃꯥꯡꯅ ꯏꯔꯨꯖꯔꯦ ꯄꯨꯔꯥ ꯆꯤꯔꯥꯏ ꯈꯔ ꯇꯥꯡꯖꯕꯁꯦ ꯁꯝꯁꯦ ꯂꯣꯏ ꯍꯨꯃꯥꯡ ꯆꯣꯠꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦ ꯏꯁ ꯃꯃꯥꯁꯨ ꯑꯣꯏꯔꯤꯁꯤꯅꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯡꯇꯣꯟꯁꯦ ꯁꯤ ꯍꯦꯛꯑꯦ ꯃꯌꯥꯝ ꯑꯁꯣꯝ ꯂꯩꯔꯤꯕ ꯑꯣ ꯆꯨꯝꯃꯦ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯀꯣ ꯌꯦꯟꯗꯦꯝ ꯑꯃꯨꯛ ꯍꯦꯛꯑꯒꯦ ꯅꯪ ꯁꯤꯗꯁꯨ ꯃꯆꯥ ꯑꯃꯅꯤꯗꯤ ꯂꯩꯔꯤꯌꯦ ꯆꯦꯔꯪꯗ ꯇꯥꯕꯁꯦ ꯁꯤ ꯑꯩ ꯍꯦꯛꯂꯛꯑꯣꯔ ꯅꯪ ꯑꯗꯨꯝ ꯍꯦꯛꯆꯔꯒꯦꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯟꯗꯦꯝꯁꯤ ꯀꯌꯥꯕꯨ ꯐꯪꯗꯣꯔꯤꯕꯅꯣ ꯃꯇꯣꯟꯒꯁꯤꯕꯨꯀꯣ ꯄꯔꯞ ꯄꯔꯞ ꯇꯠ ꯅꯨꯡꯁꯥ ꯃꯌꯥꯝꯁꯤꯒꯤ ꯃꯀꯥ ꯑꯃ ꯎꯠꯂꯛꯀꯦ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯌꯦꯡꯉꯨ ꯌꯦꯟꯗꯦꯝ ꯃꯅꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨ ꯅꯠꯇꯦ ꯑꯁꯦꯡꯕꯗꯨꯅꯦ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯊꯥꯏꯅ ꯍꯋꯥꯏ ꯊꯣꯡꯕꯗ ꯌꯦꯟꯗꯦꯝ ꯍꯥꯞꯄ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯁꯤꯂꯥꯅ ꯍꯧꯖꯤꯛ ꯊꯣꯡꯕꯗꯤ ꯑꯩ ꯆꯪꯗꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯅꯣꯏ ꯊꯥꯏꯅ ꯀꯅꯥꯅꯣ ꯊꯣꯡꯉꯛꯄ ꯃꯤꯗꯣ ꯀꯧꯔ ꯊꯣꯡꯍꯜꯂꯣ ꯏꯃꯥꯅ ꯑꯗꯨ ꯁꯤꯗ ꯂꯩꯍꯜꯂꯁꯤ ꯅꯪ ꯌꯦꯟꯗꯦꯝ ꯑꯃꯨꯛ ꯆꯥꯅꯕ ꯍꯋꯥꯏ ꯊꯣꯡꯕꯗ ꯅꯪꯁꯨ ꯆꯥꯛ ꯊꯣꯡ ꯇꯟꯕꯒꯤ ꯅꯅꯦꯝꯄꯣꯛ ꯀꯧꯔ ꯆꯥꯛ ꯊꯣꯡꯍꯟꯒꯦ ꯍꯥꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯠꯇꯦ ꯈꯔ ꯂꯤꯔꯕ ꯃꯧꯐꯥꯎꯗ ꯌꯦꯡꯉꯣ ꯃꯅꯦꯝꯄꯣꯛ ꯍꯅꯨꯕꯤꯗꯣ ꯀꯧꯔꯒ ꯆꯥꯛ ꯊꯣꯡꯍꯟꯁꯦ ꯍꯥꯏꯔꯤꯅꯤ ꯁꯤ ꯇꯥ ꯌꯥꯔꯤꯕ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯋꯥꯏ ꯊꯣꯡ ꯅꯨꯃꯤꯠꯇꯨꯗꯗꯤ ꯏꯃꯥ ꯊꯣꯡꯍꯜꯂꯒꯦ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯇ꯭ꯔꯗꯤ ꯑꯩ ꯍꯥꯎꯅꯕ ꯊꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯈꯟꯗꯦꯕ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯥꯒꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯏ ꯀꯩꯅꯣ ꯍꯥꯎꯇ꯭ꯔꯒꯕꯨ ꯑꯩ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯒꯦ ꯍꯥꯎꯇꯕ ꯄꯣꯠ ꯑꯝꯇ ꯆꯥꯗꯦ ꯑꯩ ꯏꯁꯥꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯏꯁꯥꯁꯦ ꯅꯪ ꯐꯝꯐꯝꯁꯦ ꯅꯪꯗꯤ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯎ ꯀꯩꯅꯣ ꯑꯩ ꯃꯅꯤꯡꯁꯤꯗ ꯌꯣꯡ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯣꯡꯂꯥꯛꯑꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯅꯉꯣꯟꯗꯗꯤ ꯑꯦꯇꯦꯛ ꯇꯧꯔꯣꯏ ꯀꯩꯝ ꯈꯜꯂꯨꯅꯨ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯠꯂꯛꯄꯁꯤꯗ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯀꯩꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯦ ꯀꯥꯏꯗꯤ ꯅꯪ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯚꯥꯞꯇꯣ ꯑꯃꯔꯣꯝ ꯈꯜꯂꯦ ꯅꯪꯅ ꯚꯥꯞꯇꯣ ꯅꯪꯗꯤ ꯚꯥꯞꯇꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯅꯪ ꯈꯜꯂꯝꯃꯣꯏꯗ ꯅꯪꯗꯣ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯦ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯍꯦꯛꯇ꯭ꯔꯤꯉꯩꯗꯗꯤ ꯅꯪꯅ ꯑꯗꯨꯝ ꯐꯝꯕꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯦ ꯄꯨꯡꯇꯥꯛ ꯇꯥꯛꯑꯝꯅꯤ ꯌꯦꯡꯕꯗ ꯈꯔ ꯀꯤꯔꯞ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯋꯥ ꯉꯥꯡꯕ ꯃꯤꯅ ꯍꯩꯕꯅ ꯖꯣꯏ ꯑꯣꯏꯔꯦꯗꯣ ꯃꯥꯅꯦꯀꯣ ꯎꯔꯦ ꯑꯇꯨꯞꯄ ꯌꯥꯝ ꯎꯔꯦ ꯁꯤꯗꯩꯗ
ꯀꯩꯝ ꯍꯥꯏꯔꯣꯏ ꯃꯁꯛ ꯎꯔꯦ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯌꯦꯡꯈꯠꯂ ꯍꯥꯏꯔꯛꯑꯣ ꯌꯥꯝꯅ ꯑꯃꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯝꯕꯤꯔꯩꯁꯦ ꯅꯣꯡꯃꯩ ꯑꯣꯏꯅ ꯁꯥꯠꯂꯅꯤ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯁꯦ ꯍꯟꯗꯛꯇꯤ ꯁꯥꯠꯂꯔꯣꯏ ꯃꯊꯪ ꯆꯩꯔꯥꯎꯕꯗ ꯑꯣꯏꯅ ꯍꯜꯂꯒꯦ ꯃꯊꯪ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯇꯥꯔꯒꯦ ꯃꯥꯄꯜ ꯂꯩ ꯉꯁꯥꯏ ꯄꯣꯝꯃꯝꯕꯗꯣ ꯁꯥꯠꯇꯣꯔꯛꯑꯦ ꯑꯅꯤꯗ ꯁꯤꯒꯤ ꯂꯩꯁꯤꯅ ꯀꯩꯅꯣ ꯀꯨꯁꯨ ꯀꯨꯞꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯍꯦꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯆꯠꯂꯒ ꯑꯃꯨꯛ ꯄꯦꯀꯤꯡ ꯁꯦꯝꯗꯣꯏꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯦꯛ ꯌꯥꯍꯧꯕꯒ ꯃꯤ ꯀꯅꯥꯝ ꯍꯧꯒꯗ꯭ꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯛꯄꯒꯤꯗꯨꯗꯅꯤ ꯍꯧꯒꯠꯂꯛꯏꯁꯦ ꯉꯁꯥꯏ ꯊꯥ ꯊꯣꯛꯏꯗꯣ ꯑꯩꯅ ꯎꯠꯂꯛꯄꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯄ ꯂꯣꯏꯔꯦ ꯅꯄꯥꯛꯄꯤꯅ ꯁꯤꯂꯥꯒꯤ ꯁꯤꯗꯩꯗ ꯂꯩꯔꯦ ꯉꯁꯤ ꯍꯦꯛꯄꯒꯤ ꯅꯄꯥꯛꯄꯤ ꯍꯥꯏꯖꯉꯣ ꯅꯥꯀꯨꯞꯄꯤ ꯇꯨꯅꯤꯡꯈꯣꯛꯁꯤꯗ ꯂꯩꯔꯦ ꯃꯌꯥꯡꯇꯣꯟꯁꯤꯗ ꯂꯩꯔꯦ ꯌꯦꯟꯗꯦꯝ ꯉꯁꯤꯅ ꯄꯦꯀꯦꯠ ꯃꯄꯨꯟ ꯑꯃꯗꯤ ꯍꯦꯟꯒꯠꯂꯅꯤ ꯁꯤꯗꯅꯤ ꯌꯦꯟꯗꯦꯝ ꯂꯩꯔꯦ ꯁꯧꯒ꯭ꯔꯤꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯊꯣꯛꯑꯦ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯦ ꯄꯦꯀꯦꯠ ꯑꯃ ꯁꯤ ꯑꯉꯥꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯍꯥꯟꯗꯒꯤ ꯁꯧꯒ꯭ꯔꯤꯗꯤ ꯈꯔ ꯌꯥꯝꯃꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯧꯒ꯭ꯔꯤ ꯌꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯅꯍꯥꯟ ꯁꯧꯒ꯭ꯔꯤ ꯄꯥꯝꯃꯒ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯅ ꯑꯌꯥꯝꯕꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯅ ꯁꯥꯕꯒꯤꯅꯦꯕ ꯄꯥꯝꯃꯤꯗꯣ ꯑꯇꯩ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯑꯗꯨ ꯃꯥꯗꯤ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯃꯍꯤꯗꯨꯅꯦꯕ ꯍꯥꯎꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯠ ꯍꯦꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥꯗ ꯑꯃꯨꯛ ꯄꯦꯀꯤꯡ ꯁꯦꯝꯕ ꯀꯔꯤ ꯀꯔꯥ ꯍꯣꯔꯦꯟ ꯌꯣꯟꯕꯒꯤ ꯑꯃꯨꯛ ꯃꯊꯪ ꯂꯥꯛꯅꯕꯀꯣ